TV coverage rightful candidate topiro akoi dong te leader leite kote akoi isa je sumthokba praja myam aisu isamak praja ne ne khanjaraga ai hajabani myam da saijabana te ko akoi isamak na sumthokbu sumthoba adoi tari there are a lot of qualified leaders ko akoi lambi sorokta anata kangla patal thoga imaleba kande de natraga longli manipur laudang oidaba vote lepada paisa changi ma paisa pai dragadi vote card oi habitri langani hoje paisa pai hiba atani vote card myam je hoje manipur gi phibam si taisin aigi wakhalon de handaki election se manipur kaningba tangkha ama manipur muthatning bu tangkha ama gi election ne na ai logjagane handaki 2027 gi long live manipur imaleba kan gadabni ase ai project sahi se dom tara dai tara ko sai kuntra se ahu am ta lei thwai ta tv da ngang yu myam si chu ai maru ta ai wakhalon da mi khara dang ni issue se taseng ko ro ni khangi NI gi matang si da di taseng na kem hai ngai le te hoji mang da su dum akoi incident kya da no NI da sinagre ha be handak BJP gi natraga ruling gi lakado general election si jo dum NI da dum sinabai mathau ta ni mang kriba case myam si kriba myam du gi NI da sinagi bidaina handak jo dum anaki lakado general election si da dum NI gi result ama thokani NI di thajai jok se part Ma'am Khrum Jari NME TV na sandok saba straight talk ki ngasi udra langchari ba episode asidai khoina unijagadori ba personality guest ase khoi mi amasu thodo hinda masu khamna ba but adubu handaki lakadori ba 2027 election sadi fresh hoina akoi thengnagadori ba election thengnagadori ba dugum ba candidate personality amakak bi hari ba misak asi khogi youth sing the empowerment da aduki mati focus bi ba aduga khogi social entrepreneurship se karino habasi da hena focus bi ba dugum ba personality amakak oigadori bani miyam gi damak kana pujarakli ba personality alugi maming Laishram Brijkishowre Singh hanu makta da tamopon NME TV ki makiti ki taram nokchari khum jari ma aina ahamada tamoda gi hanjani basa ko gi tamogi koina Facebook profile yengjaba matam da so koi profile da so bio da so yawza basa koi social entrepreneurship se kaino ha basa mayam kana koi define tong bo na ri duga masida ko maina society sida ko gi mating panga da gi ha basa si matang sa so bio da ibi ko sida gi hana haurakan da ko gi self introduction tawri kan hai tare ko bio se hana horakana social entrepreneurship hai se tamogi oi ba meeting da hosi fa gi oi define to singa BJ brand chakana kari ni hana define to yai social entrepreneurship hai be anoba wakhanna uthokpa hai bani ado akoi society si da dei hojipukta sigi definition se fazana piba ngamji na ai di logje hai ta aduna ai gi bio da so trying to define it yes aduna aina hona jai su jo aduni kari na de akoi society si myamna su dum khangnari ba akoi si tawkhriba thabak si hanjan dum tawba akoi anoba tawdaba myamna buri adum khangnaba da aina slogan ang khak sum haira ga di myamna saurok basu hai khado long live manipur imaleba kan gadabni ase akoi gi aina ai project sahi se dum 43-45 year abani adu akoi sahi tara dai tara ko sahi kuntra se ahu am ta lei thwai ta so still now akoi social entrepreneurship si akoi re-study to oi mathau ta aduga akoi na tawriba si chumibra natraga lalabra habsi kagino de entrepreneurship habsi asoiba natraga kino do define to na to akoi entrepreneur ma ai samaksu business society sida dum grow to jarapani na ai wakhalon da entrepreneurship habsi solving a problem having yes business wagera anything hai tar so when social entrepreneurship oina haira gadi akoi society gi award pa natraga kitang sumthokada angle do koi study tawgas akoi redefine tawa gi mathau ta bagi damaktani ain akoi social entrepreneurship se akoi define tawgadamne na social entrepreneur ai social media page ta ai tare ko ai sum wakhalon du sum gi yam ngai se do hauzik makata na so hai tare ko social activist amakak oina hai tare hariba sigil lam da so changshala bani na tamona define tawningi ba
hadi social entrepreneurship ki asing ba definition hai tare ko sisu makata na sum adumaksu koi hodana kani abagi thasabu su tamjari makata ka se koi gi first di hagadam ne du bo koi gi social entrepreneurship ta na hai tra kan da koi gi ani su ba wa ko ne la koi se koi gi tamo gi self introduction hai tare ko koi gi ke hai ne koi educational qualification aduga hari ba social activist amoina changa ki base base koi la modi amarom da koi gi 2027 gi election study fresh hoy gi dori mane ko aji miyam na su anda ki 2023 gi conflict sida gi koi gi praja miyam na su fresh candidate fresh face amakak pa me have gi chauba koi gi movement amakak su lai mane ko adana fresh or is tolaka dori mane mista social activist amoina khong thangjala ki base karam matam da gi hoy gi dori bane aduga kari wakhalo da gi koi miyam gi thabak se tawragi ai miyam gi damo da ka thogi have gi wakhalon se masi chala ki boy do dan thambi ai gi wen di social activist hai tare or either social worker and me am so dum hai bi sigi feel sida ai se ai personality se define to was I just recently I will define and definition mai ming daga happy raga da na tor ai na hobjeki be se ai wakalon amta da ai social activist oye na traga ai sign to ge ga na sang gi na te at the flow da I sakhiba hai tar aina akoina ai isagi oina ai master lojare ai subject se ai sociology da master lojare apani adada akoina master tamjarapda akoina kitang khangjarapada society se saina sigi stage by stage lay adada akogi aina manipur 2013 da aina thoraga aina manipur society is da aina khonna jarama myam do mat fail oi ba haiga dai ngam ki darana ai karbar da hogi adubo karbar da horop matam sida aina manipur ek lapada gi ai experience ai ga da aina thengna ko se ILP gi issue je am chauna ma thengna ke da 2014 15 sida ai da aduda akoina ILP gi movement am tor ko sida ai conscience ai ga da aina pajaru lai to ga toriba issue aduga demand siga yamna contradictory oi ba da gi ai se solution am di puthopam thoi aduga akogi praja singna wari bisi saina tobom thokte na isa da khalak podagi ai si aina sum atop option sum thira poda akoi ST demand committee na akoi ahan singna hogdok piramba aduga khongjang khara changchen lamba lupa malermi aduda ai gi wendi ai yaujage na traga ai participate toge ga chalu na tho ai karbar to ne na aina financially kitang mating pangge na chacharu 2014 na dai dai ni ara aduda chalu dagi haidara ahan singduna ahan singdong akto maduda ahan singduna wo nang paisa no rang mating pang ba roi nang issue je thaja tari no ji yor ka dab ni hai gi kholao ma ngon pipi rakhi ara knowingly or unknowingly ai je wakhulon du chingchen gi dana ai dum participate to sakhi hai ta adu dei de dum ko gi society gi oina work to hojagre aruga makha tarakpada aina dum tawrkhudra ahansingduna aina kitang contribute tawkudra moina hena nuaidana association du hapsan birakpada gi di aise social activism own gi wani aina tawjaru baina to ain just cost du dang kitang substitute tawjage adubo ai gi oina di ai karba tawjaraga su ai okay hatari ai gi punchiro lama tongan lejaraga su ai dum society gi se like club na torpa maira na torpa se dai actively participate to je kagina de ai wakalon da ma leje adu de akoi se mi ngakta ne society ma de hing yaraga di akoi community base yam strong oi gedam ne ai thase aduga akoi maitai gi oina di maitai society ai tare maitai dang exclusive na to maitai society gi oina di club ki institution aduga maira gi institution se ai wakalon da yam hena important leiba institution ani amne na khanje yamna budi project kitang bu ke tare club yawdi maira yawdi gaina bu de aine adu ai wakalon da ain lai su tamsara pada ai educational background na
ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯀꯟꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤꯁꯦ ꯀꯟꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯆꯦꯠꯅ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯤ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜꯗꯨꯗ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯀꯔꯕꯥꯔ ꯇꯧꯖꯔꯒꯁꯨ ꯑꯩꯅ ꯁꯣꯁꯥꯏꯇꯤꯒꯤ ꯑꯇꯣꯞꯄ ꯇꯧꯖꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯋꯥꯔꯛ ꯇꯧꯖꯔꯤ ꯁꯣ ꯑꯩ ꯔꯤꯁꯦꯟꯠꯂꯤ ꯑꯩ ꯎꯔꯤꯄꯣꯛ ꯀꯨꯟꯕ ꯂꯨꯞꯇꯁꯨ ꯑꯩ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯖꯔꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯔꯣꯜ ꯑꯃ ꯑꯩ ꯂꯥꯏꯐꯀꯤ ꯑꯅꯧꯕ ꯔꯣꯜ ꯑꯃ ꯂꯧꯒꯦꯅ ꯈꯟꯕꯗꯒꯤ ꯑꯩ ꯔꯤꯖꯤꯒꯅꯦꯁꯟ ꯇꯧꯖꯔꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯐꯤꯌꯔꯋꯦꯜ ꯄꯤꯕꯤꯔꯒ ꯑꯩꯕꯨ ꯑꯩꯅ ꯇꯧꯗꯣꯏꯕ ꯚꯦꯟꯆꯔꯁꯤꯗ ꯃꯪꯒꯣꯜ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯑꯩꯕꯨ ꯐꯤꯌꯔꯋꯦꯜ ꯑꯃ ꯄꯤꯕꯤꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯡꯉꯛꯄꯁꯤꯗ ꯇꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯕꯗꯩ ꯍꯧꯔꯛꯏꯅꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯗꯤꯐꯥꯏꯟ ꯇꯧꯔꯒ ꯑꯣꯔ ꯑꯩ ꯁꯤ ꯆꯪꯁꯤꯜꯂꯒꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯗꯦꯐꯤꯅꯤꯠ ꯑꯟꯁꯔ ꯑꯃꯗ ꯆꯪꯈꯤꯕ ꯅꯠꯇꯦ ꯕꯥꯏ ꯐ꯭ꯂꯨꯛ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯄꯨꯈꯤ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯣꯜꯂꯒ ꯑꯗꯨꯝ ꯑꯩ ꯊꯕꯛ ꯇꯧꯖꯈꯤ ꯑꯩꯅ ꯉꯝꯖꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯅꯦ ꯍꯥꯏꯔꯒ ꯗꯤꯐꯥꯏꯟ ꯇꯧꯕꯤꯔꯦ ꯑꯗꯨꯒꯨꯝꯕꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯇꯧꯖꯔꯛꯏꯁꯦ ꯑꯗꯨꯒ ꯗꯦꯐꯤꯅꯤꯠ ꯃꯇꯝꯗꯤ ꯑꯩ ꯂꯩꯖꯈꯤꯗꯦ ꯑꯣꯀꯦ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯃ ꯍꯦꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ XYZ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯦ ꯃꯥꯁꯦ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯈꯔ ꯂꯩꯔꯒ ꯚꯣꯠ ꯂꯦꯞꯄꯛꯑꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯡꯅꯕꯁꯦ ꯑꯗꯨꯝ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯜꯃꯣꯁ 80% ꯃꯨꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯈꯔ ꯂꯩꯔꯒ ꯏꯂꯦꯛꯁꯟꯗ ꯍꯦꯛꯇ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯛꯄꯁꯦ ꯃꯁꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯇꯥꯃꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯣꯔ ꯀꯃꯥꯏ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯄ꯭ꯔꯖꯥꯅ ꯈꯜꯂꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯦꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣꯗꯗꯤ ꯑꯌꯥꯝꯕꯅ ꯇꯁꯦꯡꯅ ꯁꯣꯁꯥꯏꯇꯤꯒꯤ ꯊꯕꯛ ꯇꯧꯗꯅ ꯁꯣꯁꯥꯏꯇꯤꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯆꯦꯠꯅ ꯊꯥꯖꯕ ꯂꯩ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯒꯤ ꯇꯁꯦꯡꯅ ꯇꯧꯒꯗꯕ ꯇ꯭ꯔꯦꯟꯁꯦ ꯁꯤꯁꯤ ꯊꯨꯒꯥꯏꯔꯛꯄꯩ ꯇꯥꯏꯞꯇ ꯄꯩꯁꯥ ꯄꯥꯏꯕ ꯈꯔꯅ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯒꯤ ꯃꯤꯡꯁꯦ ꯂꯩꯔꯒ ꯊꯕꯛ ꯇꯧꯕꯩ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯔꯛꯄ ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯁꯨꯅꯦ ꯃꯌꯥꯝꯅ ꯀꯟꯁꯦꯞꯁꯦ ꯂꯥꯟꯅ ꯎꯕꯩ ꯇꯥꯏꯞꯇ ꯎꯔꯛꯏꯁꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯀꯥꯟꯗ ꯌꯥꯎꯔꯛꯀꯗꯕꯅꯦꯅ ꯑꯩꯗꯤ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯕꯥꯛꯀꯤ ꯁꯨꯝ ꯊꯕꯛ ꯇꯧꯔꯛꯄꯁꯦ ꯁꯨꯝ ꯗꯤꯄꯔ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯈꯪꯖꯤꯜꯂꯛꯄ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯅꯤꯀꯣ ꯁꯤ ꯇꯧꯔꯗꯤ ꯌꯥꯅꯤꯀோ ꯍꯥꯏꯅ ꯈꯜꯂꯨꯕ ꯋꯥꯈꯜꯂꯣꯟꯗꯨꯅ ꯁꯨꯝ ꯄꯨꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯂꯦꯞꯆꯔꯛꯏꯕ ꯑꯩꯒꯤ ꯁ꯭ꯇꯦꯟꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨꯗꯪꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉꯛꯏꯁꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯒꯤ ꯏꯟꯚꯣꯜꯚꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁꯇ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯌꯦꯡꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯍꯥꯏꯔꯁꯤꯀꯣ ꯃꯁꯤꯗ ꯌꯨꯠꯁꯤꯡꯅ ꯄꯣꯂꯤꯇꯤꯛꯁꯇ ꯏꯟꯚꯣꯜꯚ ꯇꯧꯕꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯇꯧꯕꯒ ꯑꯅꯤꯁꯦ ꯗꯤꯐ꯭ꯔꯦꯟꯁ ꯁꯦ ꯌꯥꯝ ꯊꯤꯅ ꯂꯩꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯌꯨꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯅꯧꯔꯤꯀꯥꯟꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯀꯣꯂꯦꯖ ꯂꯥꯏꯐꯇꯒꯤ ꯑꯣꯏꯇꯥꯔꯁꯨ ꯃꯥꯒꯤ ꯀꯔꯤꯌꯔꯗꯁꯨ ꯑꯗꯨꯝ ꯐꯣꯀꯁ ꯄꯤꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄꯣꯂꯤꯇꯤꯛꯁꯇꯁꯨ ꯈꯤꯇꯪ ꯌꯥꯎꯁꯟꯕꯁꯦ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯃꯛꯇ ꯍꯥꯏꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯣꯂꯤꯇꯤꯛꯁꯇ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯍꯥꯏꯇꯥꯔꯦꯀோ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯦ ꯑꯗꯨꯝ ꯏꯟꯚꯣꯜꯚꯇꯤ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯌꯥꯝꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯌꯨꯠꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪꯒꯨꯝꯕ ꯆꯪꯉꯝꯗꯥꯏ ꯏꯍꯧꯒꯨꯝꯕ ꯍꯧꯔꯝꯗꯥꯏꯗ ꯈꯛꯇꯃꯛ ꯌꯨꯠꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕꯒꯤ ꯇꯥꯏꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯉꯛꯄꯒꯤ ꯄꯣꯠꯁꯦ ꯂꯥꯛꯀꯥꯟꯗꯗꯤ ꯅꯪꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯛꯈꯤꯅꯨ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯗꯨꯝ ꯂꯩꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯦ ꯄꯣꯂꯤꯇꯤꯛꯁꯇ ꯁꯔꯨꯛ ꯌꯥꯕꯁꯦ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯌꯨꯠꯁꯤꯡꯁꯤ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯗꯕ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣꯗ ꯁꯤ ꯍꯧꯖꯤꯛ ꯋꯥꯔꯜ ꯇ꯭ꯔꯦꯟ ꯑꯃꯅꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅꯁꯨ ꯋꯥꯔꯜꯒꯤ ꯑꯣꯏꯅꯁꯨ ꯑꯍꯣꯡꯕꯅꯤ ꯂꯥꯛꯏꯁꯦ ꯍꯥꯟꯅꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤꯁꯦ ꯍꯥꯟꯅꯅ ꯍꯥꯏꯁꯤꯅ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄꯤꯄꯜ ꯀꯦꯟ ꯇꯦꯛ ꯗꯤꯁꯤꯖꯟ ꯍꯥꯏꯔꯝꯃꯦꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯃꯇꯝ ꯋꯦꯜ ꯔꯦꯠ ꯄꯤꯄꯜ ꯀꯦꯟ ꯇꯦꯛ ꯔꯥꯏꯠ ꯗꯤꯁꯤꯖꯟ ꯍꯥꯏꯔꯦ ꯍꯥꯟꯅꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯗꯪ ꯍꯥꯏꯔꯦ
ꯍꯧꯖꯤꯛꯅ ꯋꯦꯜ ꯔꯦꯠ ꯍꯥꯏꯔꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯦꯟꯅ ꯄꯥꯕ ꯀꯩꯒꯤꯅꯣꯗꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅꯁꯨ ꯁꯣꯁꯥꯏꯇꯤꯁꯦ educational ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ I think hujikki matam je ngani paidagi most educated youth or most educated population oina world gi oina leise India gi dang nataba Manipur gi dang oina tab so well read people can take right decision haise world gi scenario da business companies or either any other fields da naha sing sina yam chaw role am lawe haida haruga akoina Manipur gi oina yenguragadi akhoi Manipur gi politics se taseng political arena ji kitang sui bi type ta inu je hai tare akhoi su myang sum interaction to matam da akhoi gi Manipur gi ihau sing si di ai anchor bu that pai wa di na ta ba political oina yaw amtanate irang to ri myam se social cause da irang to aruga political irang am ta tawti akoina sum study akoina sum yengjara boda hai tar tawri je nga ki issue do ina taw hai tar ado ai gi ngasi gi decision si tasengna akoi ju adugi flow dur chalame akoi ju last 5-10 years se koi issue am solve taw na ba ina koi ngauraga lambi sorok ta wangang dana tv ka gas ta wangang dana Facebook da lao hong tau dana khoi dum tawra me hai thare adu bo ai gi laibok fa ba ai ga dra do na thaga ai ga yam tanja jana na ahan na thengna ji ba engon da haibi rak pasi akhoi gi Manipur gi issue si laibu huji every province political issue ne so political issue wenina politically voice am be dri akhoi gi Manipur gi issue se solution for phung am hai sa si akoina engon da de haibi ai convince tawi adu hujik laiba akhoi gi youth myam hai tare ko ming oina pandra ju CHO level da laiba or either akhoi gi keno gi level da hai tare student union gi level da lai myam ja sida hairu matam da moi I don't think moi loction gani na thajade ba kagino de hujibuk da akoina ujarok matam da ai practical ai experience ta hai dare club maira da akhoi vote jaw ya roi hai club na vote jaw ya roi maira na vote jaw ya roi adu issue gi oye di lambi sorok ta tho ga na ima leba kan de roi na law bodi moi na law de ne aruga taseng na chum thok ka do mafam de na na akhoi di vote jaw ya roi club na kamai na vote jaw de no maira na kamai na vote jaw de no ai so sigi mindset si leri kai di akhoi gi ngasa gi akhoi anchor na hangi ba akhoi gi lei ba society sida political participation je I think I'll put it like this I satisfied oi bra oi da bra duni hai tare akhoi anchor na thabi ai gi when satisfied oi the kai gi no dari hujibuk ta akhoi se dilemma am da thamaga akhoi politics am la laba na taga politics amna akhoi na tawroi da thabak ki ta toina thambi hai ta si alan bani ado akhoi political participation se hengat ka dabni akhoi yam toina haina ba TV ka gasta so issue khang TV da ngang ba myam si chu ai marwa ta ai wakhalon da mi khara dang ni issue je taseng ko ro ni khangi akhoi Manipur gi problem si political problem ni social problem na te okay adana social problem oi ta ra ga di akhoi sida akhoi gi culture akhoi gi leiba society sida myam na kedoi kalak na den si mun khamam thoi na ta kogi social problem nataba kogi political problem oitaraga kogi politically level da kogi hariba dialogue to unabni khangde dugum tarakanda hariba problem se resolve to na ba kogi solution purak na bokhna ga dame adubu hauziki leriba kogi Manipur gi leriba situation sida ba tare ko masidi politically level da so kogi solution purak na ba hotna bagi mami se ita ta da bagi data kogi dum chatharaga ha ba tare huzi fawda fully normal si purak pasingam da bagi potam khaklei aduga aina mo mathang da lakchaning isna kogi politics da khongdarak pa ha ba sida kogi han already experience leraba kogi leader ma am so leram doni ko fresh oina thingara ko mayam sida kogi hawrak da challenges ma
madam thingna biram gani thase habidi khoi experience le ba sing bhaw da khoi lenga lon si da khoi shoi ba yar ko khop am le bari na experience le ba fresh ni na kamai handle da woni habigi khoi prajamiam section khara da ge criticism or khoi struggle haba da ko khoi thingna ga dori ba rival candidate ki side ta gi boi tar so thingna biram gani challenges me am mase kamai na khoi handle to bi hor ko matam da aduga hojiki le ba situation haba tare manipur gi sida we experience labor sings na ba da manipur gi solution program de tardi experience labor natta bida hogi ana phajana hoji mama da hebi ki ba issue she phajana khangba amakak change ha do issue khangba plus face amakak darkar tai center ga mayuk na bangam ga ba masi darkar tai na khanbi bra ai adu yajaning aruga ai yoina so ai should learn to re tare ai jo aham thoropani na adu criticism dil lei yam lei akoi isamak da tajagre oiroi da ga na ko da scanner roi da nang khara ke tare noi naha oi benina noi gi lady was saving her the lawyer ni ga hai bi re ado id positively adum lawi de kaung na te mi yong gi experience ai sidi taseng na masana thengna dige khangadam na te aruga vote lepagi experience ai si taseng na ai gi wakhalon da di vote ai si issue de lepan manipur de lepami ba vote si mamang de lepami si ai pisha paire ai pisha yen ba ngamani har vote lepami ai tare ado sigi mindset si hujik ai gi wakhalon da handaki lariba lan adagi akhoi ye tare akhoi lariba society hujik lariba society sida khara di change tawra haina khanje he ta adugi positiveness to the ne akhoi fight to se ta adugi positiveness to lem ragadi akhoi bol lepam dab se or either hujik lariba situation sida akhoi political voice ama pi ge na khalak tab se akhoi political voice se tasengna manipur gi hujik lariba center da su loimak taina be aroi akhoi I am doing a dum I TV kagas to no or either anybody I don't know I meeting the so it when it akhoi na mingon da chai dring da akhoi si kam ma fium da lai ge sa ana study to godam ne I am doing I say ado akhoi isa se chum tho ge hair gadi myam na budi hai go TV kagas to so rightful candidate to piro akhoi gi dong ta leader leite khote akhoi isa se chum tho ba praja myam ai su isamak praja ne khanjaraga ai haijabani myam da chaijabani te ko ai isamak praja ne khanjaraga ai haijabani akhoi isamak na chumthobu chumtho ba ado itari there are a lot of qualified leaders ko who is ready to sacrifice for the state say state ki damagda sida akhoi gi lambi sorok ka anata kangla patal thoga imalai ba kande de natraga long lim manipur wadang oidaba youths or either individuals leaders yam lai aduna sigi mindset se ai wakhalon da di akhoi praja myam hana ai isamaksu ai chumthokadam nen khanjai vote lepada pasha changi adu ma pasha pai dragadi vote car oi habidri langani hoje pasha pai hi ba tani vote car myam je hoje manipur gi phigom si taisin aduna akhoi gi ngasai gi criticism jai di positively lojaraga atopa mindset amda work to godam ne habagi katare work to godam ne na da work to rakani habagi mindset to da ai di bol lepsa ne na ngasai gi criticism yam do ai positively lakani habagi kok to pujaraga ai dum fight to jari ai da okay I say ade tamna bi bida khoi rightful candidate ki matang haibi ko rightful candidate haiba se khoi gi prajana lep to ne ba prajana magi jahi manga gi right se right oire rightful oire haiba candidate da namma kanda vote pira kanda mana leader oira ka dori ne adu itar gi rightful candidate khanbagi power se hoigi praja sing da lai ne adubu candidate oina thoglai ba sing si ai isana isa se rightful candidate oire har kanda adugi wakhalon da ai miyam gi aphaba khradi tawrage system si da kari kari shoba lai ba no mase semdo urage aphaba kitang di praja sing gi damal tawram gi moina chai manga gi voting right se chinara abani habagi wakhalon da thopa nga to ne adubu hojiki akogi praja sing da mulak charage ko praja sing sina akogi lariba situation haib tare ko masida rightful candidate chap chana khalibra
ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 2027ꯗꯁꯨ ꯈꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯊꯝꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯗ ꯂꯤꯗꯔꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯖꯅ ꯊꯝꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯒ꯭ꯔꯦꯠ ꯆꯥꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯔꯥꯏꯠꯐꯨꯜ ꯀꯦꯟꯗꯤꯗꯦꯠꯁꯦ ꯑꯩꯈꯣꯏ प्रजाꯁꯤꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯜꯂꯛꯀani ꯃꯁꯤꯗ ꯃꯅꯤ ꯄꯥꯋꯔ ꯃꯁꯜ ꯄꯥꯋꯔꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯀꯥꯟꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯇꯥꯖꯈꯤꯕ ꯃꯅꯤꯄꯨꯔ ꯀꯟꯅꯤꯡꯕ ꯇꯪꯈꯥꯏ ꯑꯃ ꯃꯅꯤꯄꯨꯔ ꯃꯨꯊꯠꯅꯤꯡꯕ ꯇꯪꯈꯥꯏ ꯑꯃꯒꯤ ꯏꯂꯦꯛꯁꯟꯅꯦꯅ ꯑꯩ ꯂꯧꯖꯒꯅꯤ ꯍꯟꯗꯛꯀꯤ 2027ꯒꯤꯁꯦ ꯑꯗ ꯃꯅꯤꯄꯨꯔ ꯀꯟꯅꯤꯡꯕ ꯒ꯭ꯔꯨꯞ ꯑꯃꯒ ꯃꯅꯤꯄꯨꯔ ꯀꯟꯅꯤꯡꯗꯕ ꯃꯅꯤꯄꯨꯔ ꯂꯣꯏꯁꯤꯟꯅꯤꯡꯕ ꯒ꯭ꯔꯨꯞ ꯑꯃꯒꯤꯏꯂꯦꯛꯁꯟꯅꯦꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯄꯔꯁꯤꯞ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯈꯜꯂꯛꯄꯁꯤꯗꯗꯤ ꯚꯣꯠꯅꯤꯅ ꯀꯥꯕ ꯌꯥꯏ ꯀꯥꯗꯕ ꯌꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯦꯡꯀꯔꯅ ꯍꯪꯕꯤꯈꯤꯕ ꯔꯥꯏꯐꯜ ꯑꯩ ꯏꯁꯥꯁꯦ ꯔꯥꯏꯐꯜ ꯀꯦꯟꯗꯤꯗꯦꯠꯅꯦꯅ ꯈꯟꯕ꯭ꯔꯥ ꯈꯟꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯩ ꯄꯕ꯭ꯂꯤꯛꯂꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯇꯤ ꯔꯥꯏꯐꯜ ꯀꯦꯟꯗꯤꯗꯦꯠꯅꯦꯅꯗꯤ ꯈꯟꯖꯔꯤꯅꯤꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯎꯕ ꯐꯪꯕ ꯐꯪꯗꯕ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯥꯏꯟꯁꯦꯠꯇꯨꯗ ꯂꯩꯔꯦ ꯀꯩꯒꯤꯅꯣꯗꯗꯤ ꯚꯣꯠ ꯑꯃ ꯂꯦꯞꯄ ꯃꯇꯝꯗ ꯆꯪꯉꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯅꯤꯡꯕꯗ ꯆꯪꯕꯗꯨꯒ ꯚꯣꯠ ꯂꯦꯞꯄꯗ ꯆꯪꯉꯝꯃꯤꯁꯤꯒ ꯈꯤꯇꯪ ꯇꯣꯉꯥꯜꯂꯝꯃꯤ ꯑꯩꯁꯨ ꯌꯥꯖꯩ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯗꯗꯤ ꯀꯦꯟꯗꯤꯗꯦꯠꯇ ꯑꯣꯏꯔꯔꯣꯏ ꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯗꯤ ꯄ꯭ꯔꯖꯥꯗ ꯑꯣꯏꯒꯗꯕꯅꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯔꯒ ꯔꯥꯏꯐꯜ ꯀꯦꯟꯗꯤꯗꯦꯠ ꯈꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁꯇꯨ ꯅꯠꯇꯅ ꯑꯩꯅ ꯃꯣꯏꯗ ꯑꯩꯒꯤ ꯑꯣꯏꯕ ꯖꯁꯃꯦꯟ ꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯔꯁꯣꯅꯦꯜꯂꯤ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯚꯣꯠ ꯀꯥꯕ ꯀꯥꯗꯕ ꯑꯆꯨꯝꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯚꯣꯏꯁ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯒꯨꯝꯕꯗꯤ ꯃꯦꯁꯦꯖꯇꯨꯗꯤ ꯑꯩ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯇꯥꯕ ꯇꯥꯗꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯩꯒꯤꯔꯣꯝꯗꯒꯤ ꯑꯩꯒꯤ ꯀꯟꯁꯥꯏꯟꯁꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯆꯨꯝꯕꯗꯨꯗꯤ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯇꯥꯕ ꯇꯥꯗꯕ ꯑꯩ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯆꯞ ꯆꯥꯅ ꯂꯦꯞꯆꯩ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯤꯕ ꯆꯍꯤꯁꯤꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯈꯪꯉꯕꯅꯤ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯈꯪꯉꯕꯅꯤꯅ ꯂꯥꯛꯀꯗꯧꯔꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯇꯤꯛ ꯆꯥꯕ ꯀꯦꯟꯗꯤꯗꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯂꯨꯆꯤꯡꯕꯁꯤ ꯈꯟꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯌꯥꯕ ꯋꯥꯐꯝꯗꯨꯅꯤ ꯃꯊꯪꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯨꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯁꯣꯁꯤꯌꯦꯜ ꯏꯁꯨꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯏꯁꯨ ꯑꯗꯩ ꯀꯔꯞꯁꯟꯒꯤ ꯏꯁꯨ ꯃꯔꯨꯑꯣꯏꯅ ꯀꯔꯞꯁꯟꯒꯤ ꯏꯁꯨꯁꯤꯅ ꯌꯨꯠꯁꯤꯡꯅ ꯊꯦꯡꯅꯕ ꯑꯗꯨꯒ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯏꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯔꯤꯕ ꯍꯥꯏꯔꯒꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯆꯪꯅꯕ ꯌꯥꯗꯕ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁ ꯏꯁꯨ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯃꯩꯇꯩ ꯆꯪꯅꯕ ꯌꯥꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯅꯥꯒꯥꯁꯦ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯂꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯨꯁꯦ ꯀꯔꯝꯕꯅꯦꯅ ꯈꯟꯕꯤ ꯀꯔꯞꯁꯟꯒꯤ ꯏꯁꯨꯁꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯏꯁꯨꯁꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯕꯦꯁ ꯏꯁꯨꯁꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯀꯔꯞꯁꯟ ꯑꯗꯨꯒ ꯑꯇꯩ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯁꯦꯀꯦꯟꯗꯔꯤꯅꯦꯅ ꯑꯩ ꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯥꯖꯅꯗꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯁꯦ ꯁꯦꯀꯦꯟꯗꯔꯤꯅꯦꯅ ꯑꯩꯗꯤ ꯎꯖꯩ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯕ ꯏꯁꯨꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯤꯗ ꯍꯥꯟꯅ ꯗꯤꯜ ꯇꯧꯒꯗꯕꯅꯦꯅ ꯑꯩ ꯈꯟꯖꯩ ꯀꯩꯒꯤꯅꯣꯗꯗꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯔꯤꯁꯦꯟ ꯂꯥꯟꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯊꯥꯖꯅꯗꯕ ꯑꯗꯨꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯊꯥꯖꯅꯕ ꯃꯩꯇꯩꯒ ꯊꯥꯗꯧꯒ ꯊꯥꯖꯅꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯐꯪꯈ꯭ꯔꯕꯅꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤꯒ ꯅꯥꯒꯥꯒꯤ ꯃꯇꯥꯡꯁꯤꯁꯨ ꯃꯃꯥꯡꯗꯁꯨ ꯇꯥꯡꯀꯛ ꯀꯌꯥꯗ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯅꯕꯨ ꯐꯔꯛꯑꯒꯗꯤ ꯑꯗꯨꯝ ꯊꯥꯖꯅꯕꯁꯦ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟꯗꯤ ꯂꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯍꯥꯏꯔꯁꯨ ꯀꯔꯞꯁꯟꯁꯦ ꯂꯣꯅ ꯌꯥꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯟꯏꯝꯄ꯭ꯂꯣꯏꯃꯦꯟ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯗꯤꯐꯤꯅꯤꯁꯟꯗꯗꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯊꯕꯛ ꯐꯪꯒꯗꯕꯅꯦ ꯍꯥꯏꯕ ꯅꯠꯇꯕ
qualified candidate should get rightful job happen. Yes. Adugi oiragadi loan matik sana akoy ijuke ketare ngasagi thabak lowgi niyom chumna bu low kitaragadi. Ngasagi qualified candidate to the aditi khalakani. Aduna aigi issue dadi aigi aina quite fast aina focus tok jagena khanjaba potadi aigi oinadi law and order chumanba aruga akoina su thaina dege aina venture tawpa natraga aina socially aina work tawjarakpa akogi constitutional akogi laiba backlog aitare manipur laiba kitang dasu loophole khara laise constitutional loophole khara sa si rectify tawdo oigani en khanje ado sibu tawraba everything will place in like kagino manipur habase akoina khangjarakpai matungina akoi 2001 da akoi June 18 thokrabni adudagi aspagi achauba movement am tawrabni manipur si da thoktabi rang am tleiti adugo laibak thibadi ko akoigi project central elected leaders sing da wakhalon am lei adudi moide dum thoktana leirabani haibagi wakhalon am khuk lei hatar adugi pato sigi mindset se clear to hon mai mathau am dai kagino de si se face out to godabni aduga akoigi constitutional law at the same time law and order sha akoi chuman gadabni haibagi wakhalon da hana work toraga everything will fall in line. Okay. Aina namunda laksaning baza koigi 2023 gi method tagi koi Manipur sida over conflict ama khak thuo kana housing se normal si purak pangam da lai ko if matam du da haiba tare housing ki lai ngak sida haiba tare ko tamosina elected member amo aram tara leader amo aram tara bhai tare ko adu itagadi 2023 gi method da thoki ba conflict sida as a leader amo ina elected leader amo ina kamaina react torang kani kali situation do haidi handle tong na ba karam ba kogi section thorang natragana kaino lokhat pirangani method ki issue se just move dei thoke bane ai wakhalon da aina ke guma elected ro ba move handle to ge di by violence yam lu raba violence ni na motion na ba ji di guda ji di hat kadam ne le ai wakal aduna adu da oina hana focus to godam ni aruga law and order maintain to hon bai di mathang numite dum hona be ai thare method to da dum loi ga da issue ne na ide uje ta matanda dum khudak ta react toram ta ga di sikam kuina sangdana chaloi da bagi adubo hojiki le bas adubo matam da react ta hoda baduna matam maram ora kan da hojik sangdare chai ohom hele adubo thokriba khogi marak sida ha betara khogi jury wam da khogi innocent people taruk khogi hat chi bagi paw lere genocide or khogi terrorist ki attack hai tare ko terrorism acts me am taw kra betare adubo leiba lengak center lengak singsina adugumba terrorism gi thawong se hirama mata da compromise tawre bagi center gi akan bas te na makak lei ni space lei adubo terrorism gi acts se community ama khakna tawra abasi fawbada ngasi fawbada chap chap action ama ta lokhat pangam da ba haruraga na khogi NI da sina kre habagumba NI da sina ki ba case so ki mati yam gre manipuri conflict sida adubu ngasi fawbada karamba case ki justice purakha ge habasidi hangninga ba question ama khak lei kamai thamini sume NI gi matang sida di tasengna akoi kem hainga leti hoji mang da su dum akoi incident kya dano NI da sinagre habase ado handak BJP gi natraga ruling gi government na jo lakado general election si jo dum NI da dum sinabai mathau tani kagino public myam jo dum NI gi answer je dum pamgani chamana na ko gi mangkriba case myam lot sikribi myam du gi NI da sinagi bidaina handak jo dum anaki lakado general election si da dum NI gi result ama thokani NI di thajai jokes apart seriously akhoi gi leiba issue si tasengna divert dongna ba NI ming je season nei aduna sigi part si da khoi public na su notice tawgadamne NI di thamjage aduga makha ta badi moina tawiba role se ai oin su yaning de aduga NI gi role tong ali aduna adudo ina thamge gi oina NI da sina kamina khoi gi leiba state force di karimata season na da bagi state force just
ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯂꯝꯕꯤ ꯉꯥꯛꯄ ꯑꯩꯈꯣꯏꯒꯤ VIP ꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯇ ꯑꯣꯏꯅ ꯂꯩꯔꯛꯄꯒꯤ ꯀꯟꯗꯤꯁꯟ ꯑꯃꯈꯛ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯒꯗꯧꯔꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟꯁꯦ ꯎꯔꯤꯄꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤꯗꯅꯤ ꯎꯔꯤꯄꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯤꯗꯔꯁꯦ BJPꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔ ꯑꯃꯈꯛ ꯑꯣꯏꯅꯤ ꯔꯨꯂꯤꯡꯗ ꯂꯩꯔꯤꯕꯅꯤ ꯁꯦꯟꯇꯔꯁꯨ ꯁ꯭ꯇꯦꯠꯁꯨ ꯑꯩꯈꯣꯏꯒꯤ BJP ꯂꯩꯉꯥꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔ ꯑꯃꯈꯛꯅꯤ ꯀꯃꯥꯏꯅ ꯊꯦꯡꯅꯕꯤꯗꯣꯏꯅꯣ ꯑꯩꯗꯤ ꯊꯦꯡꯅꯕ ꯌꯥꯝ ꯂꯥꯏꯔꯦꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣꯗꯤ 4000 EVM ꯃꯩ ꯊꯥꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ EVM ꯁꯥꯔꯒ ꯇꯧꯔꯛꯄꯗꯗꯤ ꯈꯤꯇꯪ ꯃꯦꯅꯤꯄꯨꯂꯦꯁꯟꯗꯨ ꯈꯤꯇꯪ ꯋꯥꯠꯀꯗꯕ ꯃꯥꯜꯂꯦ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯏꯟꯁꯤꯗꯦꯟꯗꯨꯅ ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯈꯤꯇꯪ ꯂꯥꯏꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ on a serious note ꯍꯧꯖꯤꯛꯀꯤ ꯏꯁꯨꯁꯤꯗ ꯚꯣꯠ ꯊꯦꯡꯅꯔꯛꯀꯗꯕꯅꯤना ꯄꯥꯔꯇꯤ ꯍꯥꯏꯕ ꯂꯩꯇꯦ rightful candidate ꯄ꯭ꯔꯖꯥꯅ ꯈꯜꯂꯛꯀꯅꯤꯅ ꯈꯟꯖꯩ ꯁꯦꯟꯇꯔꯒꯤ ꯃꯥꯏꯟꯁꯦꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯕꯦꯁ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯑꯗꯨꯝ ꯊꯣꯛꯀꯜꯂꯦ ꯍꯥꯏꯕꯒꯤ ꯀꯣꯟꯁꯦꯞ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯃꯁꯤ ꯀꯣꯛꯍꯟꯒꯦ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯅꯣꯔꯃꯦꯜ ꯑꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯁꯦ ꯐꯖꯅ ꯈꯪꯉꯕꯅꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯗꯤ ꯖꯁ ꯃꯣꯏꯅ ꯇꯝꯃꯤꯕ ꯄꯥꯎꯗꯨ ꯈꯛꯇ ꯈꯪꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯐꯖꯅ ꯈꯪꯉꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯁꯦꯟꯇꯔꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯑꯃꯈꯛ ꯆꯪꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯍꯤ 3 ꯍꯦꯟꯖꯜꯂꯛꯑꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯁꯦꯟꯇꯔꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯋꯥꯠꯄꯗꯨꯅ ꯃꯁꯤꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯁꯨꯝ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯦ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡ ꯆꯥꯟꯊꯥꯟꯁꯤ ꯂꯤꯗꯔꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯣꯏꯅ I fit with them with the judgment pino they are all elected akwai prajana khanbane ado ai isana ai praja amu oina yes I fit with the and they khanje praja ai isamak se I fit with it kagino dai ai gi oina ai hujik ai bol lep ken thoksarakwane ado ai gi punchi role da electoral list changraganda kayatare ai gi oina rightful candidate or either quality candidate khanna bai dabang ta ai work tawjaram de aduna moi khanbada ai gi oina di adjustment am ta leijade adubu aina hajening badi hujik presently leiriba scenario sidadi akhoi jom sauning banina ai wakhalon da amakhak thore abai anchor na hangbi bisida hujiki leiriba candidate myam se issue based na tab vote based oina taw hetar vote che ka de adaba aruga vote che ka ge haragadi center gi leadership ki matung ilaga moida funding gar pirakpa aruga moigi satisfaction haigadra moida khitang do isu kana horaga hayeng praja myam da yen ba ngamna ba haitar best example akoi huje 10,000 rupees aina huje yam viral hoisina scheme amaka ke pirai ba 350 lakhs to aina thajabadadi ahamba lauthokibadadi akhogi manipur se warabanina mayamgi ne na pirakhibne na thaje adu hujik subject to correction akoi social media da adai multiple speech ta koi ure adudi akoi 10,000 jil lahoge haragadi MLA da chango soi tahu gaina adu MLA dugi knowledge what panara arunatraga scheme dugi karamba criteria da hapano de khoi khangjade ko adu sigi poche tawrei che kyong nate ba tasengna akhoi do huji kari elected myam sa mogi purpose ti solving the issue nate ba laiba manipur gi problem solve to nate mogi purpose ti vote ka bane vote ka ra thika ta wa vote ka ra paisa ta lo wa aruga tando paisa chi ju akhoi na budi am kana hai ro ju moi jo dum hair kani ko akoi noi dong pi no ba sha ne hair kani hai tar adugo mo problem se kamai tau ge ma tam akoi su mo jab ni ko promises pudi am je tau lo ra kan da magi situation ama sagi vote kana ho na ba mangon da create tau wi ba na ma je fake promises tau de ya da wi ama su lai bra hai ba sa si jo akoi yam kup na ne da ya ro adugo fake promises se tau bam thok te aduna aigi oina di aigi oina ai sigi anchor na ngai opportunity loroga aina meam da aina kai gi vote karaga di aigi oi bugadaba
ꯄꯣꯠ ꯑꯅꯤꯈꯛ ꯊꯝꯖꯅꯤꯡꯉꯤ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯣꯠ ꯑꯅꯤꯈꯛ ꯈꯥꯏꯗꯣꯛꯆꯩ ꯑꯃꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯑꯩꯅ ꯍꯣꯠꯅꯖꯒꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯍꯣꯠꯅꯖꯒꯗꯕ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯣꯠ ꯌꯥꯝꯗꯦ ꯑꯍꯥꯟꯕꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯂꯨꯞ ꯍꯣꯜꯁꯦ ꯑꯩ ꯔꯦꯛꯇꯤꯐꯥꯏ ꯇꯧꯅꯕ ꯑꯩ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯅ ꯑꯩ ꯑꯍꯥꯟꯕꯗ ꯑꯩ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯩ ꯊꯝꯖꯔꯤꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯊꯝꯖꯔꯤꯁꯦ ꯑꯩ ꯐꯦꯛ ꯄ꯭ꯔꯣꯃꯤꯁꯦꯁ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯍꯤ 10ꯁꯦ ꯑꯩꯅ ST ꯗꯤꯃꯥꯟ ꯀꯃꯤꯇꯤꯗ ꯑꯩꯅ ꯋꯔꯛ ꯇꯧꯖꯔꯛꯄ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎꯗ ꯋꯔꯛ ꯇꯧꯖꯔꯤ ꯂꯥꯁ 10 yearsꯁꯦ ꯁꯤꯒꯤ ꯑꯣꯏꯅ ꯋꯔꯛ ꯇꯧꯖꯔꯛꯄꯅꯤꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯩ ꯋꯔꯛ ꯇꯧꯖꯈꯤꯅꯤ ꯉꯝꯕ ꯉꯝꯗꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯋꯔꯛ ꯇꯧꯖꯔꯛꯄꯅꯤꯅ ꯑꯩ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯂꯨꯞ ꯍꯣꯜꯁꯦ ꯑꯩ ꯔꯦꯛꯇꯤꯐꯥꯏ ꯇꯧꯅꯕ ꯑꯩ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯍꯥꯟꯕꯅꯤ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯇꯧꯖꯔꯛꯄꯅꯤꯅ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯎꯔꯤꯄꯣꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯍꯣꯠꯅꯖꯔꯤ ꯎꯔꯤꯄꯣꯛꯁꯤ ꯇꯁꯦꯡꯅ ꯑꯔꯕꯥꯟ ꯁꯣꯁꯥꯏꯇꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯔꯕꯥꯟ ꯁꯣꯁꯥꯏꯇꯤꯗꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯑꯩ ꯁꯤꯒꯤꯁꯦ ꯎꯔꯤꯄꯣꯛꯇꯗꯤ ꯑꯩ ꯁ꯭ꯇꯔꯦꯡꯊꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯗꯔ ꯄ꯭ꯂꯦꯁꯦꯁ ꯑꯇꯣꯞꯄ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯁꯨ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯗꯁꯨ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩ ꯁ꯭ꯄ꯭ꯔꯦꯗ ꯑꯥꯎꯠ ꯇꯧꯅꯕ ꯑꯩ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯑꯅꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯑꯗꯨꯒ ꯑꯩ ꯍꯌꯦꯡ ꯀꯥꯔꯀꯥꯟꯗ ꯍꯦꯟꯅ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯗꯤ ꯏꯂꯦꯛꯇꯦꯠ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯧꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯃꯌꯥꯝꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯤꯆ ꯄꯥꯔꯇꯤ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯦ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯗꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯀꯣ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ प्रजाꯁꯤꯡꯅ ꯊꯥꯖꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯋꯥꯠꯄꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯩꯝꯇ ꯇꯧꯕ ꯉꯝꯗꯕꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛ ꯂꯩ ꯃꯗꯨꯅ ꯑꯩꯈꯣꯏ ꯅꯦꯁꯅꯦल ꯄꯥꯔꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯦ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯑꯣꯟꯁꯜꯂꯁꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯃꯌꯥꯝ ꯆꯪꯁꯤꯟꯕ ꯑꯩꯈꯣꯏ प्रजाꯁꯤꯡꯒꯤ ꯀꯟꯁꯦꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯃꯁꯥꯒꯤ ꯃꯇꯥꯡꯁꯤꯗ ꯏꯐ ꯀꯩꯒꯨꯝꯕ ꯏꯂꯦꯛꯁꯟꯁꯦ ꯊꯦꯡꯅꯕꯤꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯊꯣꯛꯄꯤꯔꯛꯇꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯒꯅ ꯅꯦꯁꯅꯦल ꯄꯣꯂꯤटिꯀꯦल ꯄꯥꯔꯇꯤ ꯀꯔꯝꯕ ꯄꯥꯔꯇꯤꯗꯗꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯀꯁ ꯄꯤꯅꯤꯡꯉꯤ ꯀꯔꯝꯕ ꯄꯥꯔꯇꯤꯗꯒꯤ ꯏꯂꯦꯛꯁꯟ ꯊꯦꯡꯅꯕꯤꯅꯤꯡꯉꯤ ꯁꯤꯅ ꯑꯃꯨꯛ ꯄꯥꯔꯇꯤꯗ ꯂꯥꯛꯑꯕꯅꯤꯅ ꯄꯥꯔꯇꯤꯁꯤꯗꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯜꯂꯤ ꯚꯣꯠꯀꯤ ꯑꯣꯏꯔꯅꯤ ꯀꯣ ꯚꯣꯠ ꯀꯥꯕꯒꯤ ꯀꯩꯒꯤꯅꯣꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯍꯥꯟꯅꯗꯩ ꯍꯥꯏꯅꯕ ꯄꯥꯔꯇꯤꯗ ꯆꯠꯇꯦ ꯃꯤꯗ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯊꯥꯖꯕꯗ ꯄꯥꯔꯇꯤꯗ ꯕꯦꯁ ꯇꯧꯒꯗꯕ ꯃꯥꯜꯂꯦ ꯍꯟꯗꯛꯀꯤ इलेक्शनꯁꯦ ꯑꯗꯨꯅ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯑꯩ ꯚꯣꯠ ꯀꯥꯒꯗꯕ ꯄꯥꯔꯇꯤꯗ ꯌꯥꯎ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯖꯣꯛꯁ ꯑꯄꯥꯔꯠ ꯍꯧꯖꯤꯛ ꯔꯤꯖꯅꯦꯜ ꯃꯨꯚꯃꯦꯟ ꯑꯃꯗꯤ ꯌꯥꯝ ꯀꯟꯅ ꯆꯠꯂꯤ ꯔꯤꯖꯅꯦꯜ ꯃꯨꯚꯃꯦꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯔꯤꯖꯅꯦꯜ ꯃꯨꯚꯃꯦꯟꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ diluted sin खरसु हुई है था regional idea or regional emotion सिंचा कहता रहे योन बल्ले भी तक तो जो तुम उरे है तारे तो का regional party से उसे mushroom में उन तौर पर सिना mushroom तौर पर निया कना ना कर्म बना फदुन वो है वो की question हम चले है तार at the same time अकोई की national party की handicap चले अदु वो ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯔꯤꯖꯅꯦꯜꯅ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅ ꯐꯩ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯚꯣꯠ ꯀꯥꯒꯗꯕ ꯄꯥꯔꯇꯤꯗꯨꯗ ꯑꯩ ꯂꯦꯞꯀꯦꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯚꯣꯠꯇꯣ ꯅꯛꯁꯜꯂꯛꯑꯀꯥꯟꯗ ꯑꯣꯔ ꯑꯥꯏꯗꯔ ꯑꯩꯒꯤ ꯑꯦꯗꯚꯥꯏꯖꯔꯅ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯀꯅꯤꯅ ꯑꯩ ꯊꯥꯖꯖꯩ ꯑꯗꯨꯕꯨ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯗꯨꯁꯨ ꯑꯩ ꯑꯣꯅꯔ ꯇꯧꯒꯅꯤ ओके हाइदी इलेक्शन से प्रजासिंगना वोट पिरा कांदा माय पाकदरिबनिना आइगी प्रजासिंगकी अपामदसु खंगदबा यादे अदुगा तौबदबो होगी लैरिबा मूवमेंट हाय तारेको करमबने हेन लुमी हाबदो अदुदसु येंग फोकस पिदबा यादे आबो फमदनिको आइना लोशेलाकपदा लाक्चनी पोटसे होगी इफ कइगुंबा होय तामुना इलेक्शन से माय पाकपिर तारागदि होगी हौजिकी लैरिबा कइनोसिदा यूथ सिंग वासाइदगिसु यूथ सिंग मतांग शाम नैना खरेको होगी यूथ सिंगसिना गवर्नमेंट की होई पॉलिसी सेमाको मतम दाबे तारेको पॉलिसी मेकिंग प्रोसेस दा होई यूथ सिंग से डायरेक्ट इन्वॉल्व तो हनबा याबगी अदुगुंबा लंबी अमखक हाबे तारेको मसिगी लंबी सिदी कइगुंबा माय पाकपिरक तारागदि
ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯌꯥꯠꯄꯤꯒꯦ ꯌꯥꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯠꯁꯤꯡꯁꯦ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯇꯧꯒꯗꯕꯅꯤ ꯅꯣꯏꯗꯤ ꯁꯥꯏꯠ ꯑꯃꯗ ꯊꯣꯛꯑꯣ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯑꯗꯨꯝ ꯊꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯃꯦꯀꯤꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯦ ꯗꯥꯏꯔꯦꯛ ꯏꯟꯚꯣꯜꯚꯃꯦꯟꯠꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯌꯨꯠꯁꯤꯡꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯑꯩ ꯂꯧꯖꯩ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗꯁꯨ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯌꯦꯁ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗꯁꯨ ꯂꯧꯋꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯨꯗꯦꯟ ꯂꯦꯚꯦꯜꯗ ꯍꯥꯏꯒꯦꯔꯥ ꯀꯣꯂꯦꯖ ꯂꯦꯚꯦꯜꯗ ꯕꯤꯖꯤꯅꯦꯁ ꯏꯟꯇꯔꯄ꯭ꯔꯦꯅꯔ ꯂꯦꯚꯦꯜꯗꯀꯣ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯤꯜꯗꯁꯨ ꯌꯨꯠꯀꯤ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯚꯣꯠꯁꯦ ꯀꯥꯈꯤ ꯇꯥꯔꯒꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯏꯇꯣꯝꯗ ꯀꯥꯔꯒꯅ ꯑꯩꯅ ꯁꯣꯜꯕ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯌꯦꯁ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯥꯟꯅꯕ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯑꯗꯨꯒ ꯅꯍꯥ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯀꯤꯗꯕ ꯅꯍꯥ ꯍꯥꯏꯔꯤꯁꯦ ꯀꯩꯝ ꯅꯠꯇꯦ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯀꯤꯗꯕ ꯌꯦꯁ ꯅꯍꯥꯁꯤꯡ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯆꯦꯠꯅ ꯊꯥꯖꯖꯩ ꯑꯗꯨꯅ ꯑꯩ ꯃꯣꯏꯒꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯗꯨꯒ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯩ ꯀ꯭ರಿꯌꯦꯠ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨ ꯁꯣ ꯗꯦꯠ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯌꯥꯎꯈꯤ ꯇꯥꯔꯒꯁꯨ ꯑꯣꯔ ꯑꯥꯏꯗꯔ ꯌꯥꯎꯍꯧꯕ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯁꯣꯜꯕ ꯇꯧꯕ ꯍꯣꯠꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯏꯟꯇꯔꯅꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯕꯨ ꯌꯦꯡꯒꯗꯧꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯜ ꯄꯥꯋꯔ ꯃꯅꯤ ꯄꯥꯋꯔ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯦ ꯃꯁꯤ ꯁꯥꯏꯠ ꯑꯃꯗ ꯊꯝꯃꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯈꯛ ꯆꯨꯁ ꯇꯧꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯅ ꯉꯁꯥꯏ ꯇꯥꯃꯣꯅ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯦꯁ ꯑ ꯏꯟꯇꯔꯅꯤꯡ ꯀꯦꯟꯗꯤꯗꯦꯠ ꯐꯣꯔ ꯗꯤ ꯑꯞꯀꯃꯤꯡ 2027 ꯏꯂꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯡꯈꯤꯕꯗꯨꯗ ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯁꯣꯁꯥꯏꯇꯤꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯥꯝ ꯂꯨꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯃꯤꯕ ꯃꯅꯤꯄꯨꯔꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯂꯨꯔꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯕꯅꯤꯅ ꯍꯟꯗꯛꯀꯤ 27ꯒꯤ ꯏꯂꯦꯛꯁꯟꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯅꯥꯏꯗꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯤꯖꯀꯤꯁꯣꯔꯁꯤ ꯇꯁꯦꯡꯅ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯔꯒꯗꯤ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯅ ꯈꯟꯗꯕꯗ ꯑꯩ ꯋꯥꯔꯧꯖꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯍꯨꯠꯇ ꯈꯟꯕꯗꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯨꯝꯕ ꯅꯍꯥꯁꯤꯡꯅ ꯊꯣꯔꯛꯏꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯇꯪ ꯇꯧꯖꯒꯦ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜ ꯗꯥꯏꯚꯔꯖꯟꯗ ꯆꯠꯈꯤꯗꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯦꯡꯀꯔꯅꯁꯨ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯍꯥ ꯃꯌꯥꯝ ꯊꯣꯔꯛꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯇꯥꯟꯒꯦꯅ ꯊꯣꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯀꯩꯅꯣꯝ ꯈꯤꯇ ꯇꯧꯖꯒꯦꯅ ꯊꯣꯛꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯂꯥꯛꯇꯣꯏꯕ 27ꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅ ꯑꯔꯨꯕ ꯏꯂꯦꯛꯁꯟ ꯑꯃꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯁꯤꯒꯤ ꯄꯥꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯀꯔꯤꯅꯣꯃꯨꯛꯇꯪ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯁꯦ ꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯨꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯟ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯟꯗ꯭ꯔꯁꯤꯡꯗ ꯊꯣꯛꯂꯛꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯋꯥꯛ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯗꯃꯛꯇ ꯈꯟꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃꯈꯛ ꯆꯨꯁ ꯇꯧꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥꯃꯔꯨꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ NME TVꯅ ꯁꯟꯗꯣꯛꯆꯕ ꯁ꯭ꯇ꯭ꯔꯦꯠ ꯇꯣꯛꯇ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡ ꯑꯄꯥꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯗꯤꯁꯀꯁꯟ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯄꯤꯕꯤꯕꯁꯤꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯇꯥꯡꯁꯤꯗ NME TVꯅ ꯁꯟꯗꯣꯛꯆꯕ ꯁ꯭ꯇ꯭ꯔꯦꯠ ꯇꯣꯛ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯁꯤꯒꯤꯗꯃꯛꯇꯁꯨ NME TVꯕꯨ ꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ